ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯔꯦꯝꯕꯤꯒꯤ ꯀꯨꯟꯂꯨꯝꯗꯣꯏ ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯑꯃꯁꯨꯡ ꯀꯔꯤ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯁꯅꯔꯦꯝꯕꯤꯒꯤ ꯀꯨꯟꯂꯨꯝꯗꯣꯏ ꯁꯨꯕ ꯁꯔꯨꯛ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯆꯪꯗꯨꯅ ꯄꯥꯛꯄꯤꯒꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯄꯥꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ ꯁꯅꯔꯦꯝꯕꯤꯅ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯈꯣꯡꯂꯨꯕꯗꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯍꯥꯛ ꯂꯥꯜꯂꯤ ꯑꯗꯨꯕꯨ ꯋꯥꯉꯝꯕ ꯃꯆꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯉꯤ ꯂꯥꯜꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯥꯛꯄꯤꯅꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯒꯤ ꯃꯌꯦꯛ ꯀꯌꯥ ꯌꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯔꯨꯕꯗꯒꯤꯅꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯊꯝꯕꯧ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯃꯇꯥꯡ ꯑꯗꯨꯁꯨ ꯁꯅꯔꯦꯝꯕꯤꯅ ꯃꯄꯥꯗ ꯂꯤꯔꯝꯃꯤ ꯋꯥꯉꯝꯕꯁꯨ ꯏꯔꯨ ꯁꯦꯡꯅ ꯂꯨꯊꯣꯛꯂꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯀꯨꯏꯔꯛꯂꯣꯏ ꯃꯆꯥꯁꯤꯡꯗ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧ ꯍꯣꯏꯗ ꯆꯠꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯂꯥꯛꯂꯕꯅꯤꯅ ꯈꯔ ꯑꯃꯗꯤ ꯁꯥꯐꯔꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯊꯝꯕꯧ ꯀꯨꯏꯅ ꯑꯃꯨꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯕ ꯃꯇꯥ ꯋꯥꯉꯝꯕ ꯂꯥꯛꯄ ꯎꯕꯗ ꯃꯤꯠꯀꯤ ꯄꯦꯅꯗꯤ ꯄꯨꯡꯊꯨꯝ ꯊꯨꯝ ꯃꯍꯥꯛꯀꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ ꯋꯥꯉꯝꯕꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯇꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯊꯝꯕꯧꯅ ꯏꯇꯥꯎ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤꯗꯤ ꯌꯨꯝꯗ ꯏꯪꯊꯤꯅ ꯄꯣꯊꯥꯕꯤꯔꯨꯔꯣ ꯅꯆꯟꯒꯤ ꯃꯉꯥꯅꯤ ꯂꯩꯍꯧꯁꯤ ꯍꯧ ꯍꯧ ꯇꯧꯃꯤꯟꯅꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯁꯤ ꯅꯆꯥꯅꯤꯄꯥ ꯑꯅꯤꯁꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯤ ꯄꯥꯈꯪ ꯐꯥꯔꯤ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝ ꯂꯣꯏꯔꯤ ꯑꯁꯤꯗꯒꯤꯗꯤ ꯏꯆꯥꯅꯤꯄꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯍꯩ ꯑꯣꯏꯅ ꯆꯥꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯊꯤꯗ ꯃꯔꯥꯏꯕꯛꯁꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯆꯠꯂꯝꯂꯒ ꯃꯍꯥꯛꯅ ꯂꯩꯍꯧꯖꯔꯕꯗꯤ ꯀꯌꯥꯗ ꯐꯒꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯝꯕꯧ ꯑꯗꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯋꯥꯉꯝꯕꯅ ꯀꯩꯅꯣꯅꯤ ꯏꯇꯥꯎ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯅ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯅꯪꯒꯤ ꯅꯆꯥ ꯑꯅꯤꯁꯦ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯄꯥꯛꯄꯤꯁꯨ ꯂꯩꯔꯤ ꯁꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯜꯂꯨꯅꯨ ꯑꯁꯨꯝꯅ ꯋꯥꯉꯝꯕꯅ ꯃꯇꯥꯎ ꯊꯝꯕꯧꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯋꯥꯉꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯌꯥꯝꯅ ꯂꯥꯞꯅꯕꯁꯨ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯍꯥꯛꯅ ꯊꯝꯕꯧ ꯍꯣꯏꯗꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯀꯗꯕ ꯑꯁꯤ ꯌꯨꯝꯂꯣꯟ ꯑꯍꯨꯝ ꯃꯔꯤꯁꯤꯗꯅꯤ ꯂꯩꯔꯛ ꯑꯣꯏꯅ ꯇꯧꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯃꯩꯁꯨ ꯌꯥꯎꯗ ꯃꯊꯟꯇ ꯌꯨꯝ ꯌꯧꯅꯕ ꯂꯩꯆꯤꯜ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯊꯥꯔꯤ ꯂꯥꯞꯇꯛꯅ ꯇꯟꯇꯟ ꯈꯔ ꯑꯃꯁꯨ ꯆꯕꯨꯟ ꯄꯥꯏꯔꯝꯃꯤ ꯋꯥꯉꯝꯕ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯐꯥꯎꯔꯝꯗꯦ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯃꯛ ꯆꯠꯂꯤ ꯈꯪꯍꯧꯗꯅ ꯋꯥꯄꯜ ꯃꯔꯨꯝ ꯑꯃꯗ ꯅꯤꯡꯊꯥꯅ ꯐꯖꯅ ꯌꯣꯝꯂꯒ ꯂꯩꯕ ꯑꯉꯥꯡ ꯑꯃ ꯎꯔꯤ ꯑꯉꯥꯡ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯏ ꯋꯥꯉꯝꯕ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯝꯕ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯃꯥ ꯃꯄꯥꯅꯣꯅꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯁꯤꯕꯨ ꯍꯨꯟꯇꯣꯛꯂꯤꯕ ꯍꯥꯏꯕꯗꯨꯔꯥ ꯑꯩ ꯀꯅꯥꯅꯣ ꯑꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯅꯤꯡꯊꯥꯅ ꯌꯣꯝꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯄꯣꯛꯄ ꯅꯆꯥꯕꯨ ꯑꯁꯨꯝ ꯇꯧꯕꯤꯁꯤꯕꯣ ꯀꯅꯥꯃꯠꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯐ꯭ꯔꯤꯡ ꯀꯥꯎꯅ ꯇꯟꯇꯟ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯉꯥꯜꯂꯛ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯋꯥꯉꯝꯕ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯂꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡ ꯑꯗꯨ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯃꯨꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯄꯥꯕ ꯑꯩꯅꯦ ꯅꯪꯒꯤ ꯅꯆꯥꯅꯤꯄꯥꯅꯤ ꯀꯅꯥꯒꯤ ꯃꯆꯥꯁꯨ ꯅꯠꯇꯤꯌꯦ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯤ ꯄꯥꯕ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯋꯥꯉꯝꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯑꯉꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯩ ꯑꯉꯥꯡ ꯑꯗꯨ ꯄꯣꯞ ꯍꯦꯛ ꯊꯥꯗꯕꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯨꯡꯗ ꯌꯩꯁꯤꯟꯗꯨꯅ ꯀꯥꯏꯔꯤ ꯑꯗꯨꯒ ꯏꯈꯦꯡ ꯑꯣꯏꯅ ꯆꯦꯜꯂꯛꯏ ꯋꯥꯉꯝꯕ ꯃꯁꯥ ꯑꯗꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯥꯡꯈ꯭ꯔꯤ ꯋꯥꯉꯝꯕ ꯃꯁꯥ ꯑꯗꯨ ꯌꯨꯝ ꯌꯧꯔ ꯐꯥꯎꯕꯗ ꯏꯊꯛ ꯊꯛꯀꯠꯂꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯆꯔꯥ ꯏꯪꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯈꯤꯗ꯭ꯔꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯛꯂꯕꯅꯤꯅ
ꯄꯥꯛꯄꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯨ ꯌꯦꯡꯁꯤꯟꯕꯁꯨ ꯃꯥ ꯑꯣꯏꯔꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯉꯝꯕ ꯇꯨꯝꯊꯒꯦ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯤ꯫ ꯑꯉꯥꯡ ꯑꯗꯨ ꯁꯣꯏꯗꯅ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯒꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯃꯈꯣꯏꯗ ꯌꯦꯠꯂꯦ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯤ꯫ ꯑꯉꯥꯡꯁꯤꯡꯗꯗꯤ ꯈꯪꯍꯜꯂꯔꯣꯏꯒꯤ꯫ ꯑꯗꯨꯅ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯝꯊꯒꯦ ꯌꯥꯗ꯭ꯔꯤ꯫ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯄꯥꯛꯄꯤꯁꯨ ꯉꯁꯥꯏꯅ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯖꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯜꯂꯛꯄꯗꯒꯤ ꯅꯥꯔꯕꯁꯨ ꯅꯥꯅ ꯋꯥꯈꯜ ꯈꯔ ꯑꯃꯗꯤ ꯅꯨꯡꯉꯥꯏꯖꯔꯕꯅꯤ꯫ ꯃꯍꯥꯛ ꯅꯥꯕ ꯑꯁꯤꯇꯪ ꯐꯔꯕꯗꯤ ꯐꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯥꯏꯕ ꯃꯪꯒꯤ ꯊꯧ ꯇꯧꯕ ꯍꯧꯗꯧꯔꯤ꯫ ꯉꯁꯤ ꯃꯥꯅ ꯇꯧꯒꯗꯕ ꯊꯧ ꯑꯁꯤ ꯊꯧꯄꯨ ꯑꯅꯤꯅꯤ, ꯇꯣꯉꯥꯜ ꯇꯣꯉꯥꯜꯂꯤ꯫ ꯁꯖꯤꯕꯨ ꯊꯥꯅ ꯁꯤꯊꯔꯛꯄ ꯊꯥꯡꯁꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯉꯁꯤ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯏꯕ ꯃꯪꯒꯤ ꯆꯐꯨ ꯃꯆꯥ 8 ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯉꯁꯥꯏ ꯃꯥꯅ ꯃꯪꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯃꯤꯊꯤꯟꯆꯩ ꯑꯗꯨꯁꯨ ꯐꯖꯅ ꯊꯝꯂꯤ꯫ ꯃꯥꯏꯕ ꯃꯪꯒꯤꯅ ꯇꯥꯕ꯭ꯔꯥ ꯅꯈꯣꯏ ꯃꯌꯥꯝ, ꯅꯈꯣꯏ 8ꯃꯛ ꯀꯁꯥ ꯅꯈꯣꯏꯗꯅꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯉꯁꯤ ꯑꯩꯒꯤ ꯊꯧ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯈ꯭ꯔꯕ ꯊꯧ ꯑꯁꯤ ꯄꯥꯡꯕꯗ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯈꯪꯖ ꯍꯩꯖꯕ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯆꯪꯅ ꯈꯣꯡꯗꯥꯍꯟꯒꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯄꯨꯔꯛꯄꯗ ꯀꯌꯥꯗ ꯋꯥꯈꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯆꯐꯨ 8 ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯕ ꯃꯪꯒꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯅꯨꯃꯤꯠꯇꯣ ꯑꯩꯗꯤ ꯀꯥꯎꯗ꯭ꯔꯤ꯫ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯏ꯫ ꯈꯪꯂꯨꯗꯕꯅ ꯅꯪꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯧꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯥꯏꯕ ꯃꯪꯒꯤ ꯐꯠꯇꯕ ꯊꯕꯛꯇ ꯌꯥꯝꯅ ꯍꯩ꯫ ꯇꯠꯅꯕ ꯅꯨꯃꯤꯠ ꯑꯃꯗ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯗ꯭ꯔꯕ ꯑꯁꯤꯕ ꯑꯉꯥꯡ ꯁꯣꯏꯔꯦꯟ ꯑꯄꯨꯝꯕ ꯀꯁꯥ ꯀꯌꯥꯒꯤ ꯐꯨꯝꯐꯝ ꯑꯣꯏꯔꯤꯕ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯃꯣꯏꯔꯥꯡ ꯇꯨꯔꯦꯟꯒꯤ ꯈꯣꯡꯅꯨꯡ ꯑꯃꯗ ꯆꯪꯗꯨꯅ ꯂꯣꯟꯅ ꯑꯍꯤꯡ ꯀꯅꯥ ꯈꯪꯍꯟꯗꯅ ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯃꯌꯣꯡ ꯌꯥꯅꯕ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯂꯧꯕ ꯆꯠꯂꯨꯕꯅꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯌꯣꯄꯥꯛ ꯃꯆꯥ ꯑꯃ ꯄꯥꯏ ꯊꯥꯡꯒꯣꯜ ꯃꯌꯥ 109 ꯄꯥꯟꯕ ꯑꯃ ꯄꯥꯏꯗꯨꯅ ꯁꯣꯏꯔꯦꯟ ꯆꯤꯡꯊꯥ ꯐꯨꯝꯂꯤꯕ ꯃꯐꯝ 8 ꯆꯠꯂꯒ ꯈꯜꯂꯒ ꯂꯧꯊꯣꯛꯂꯤ꯫ ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯕꯥꯒꯤ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯈꯤꯗ꯭ꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯉꯥꯡ 6 ꯑꯃꯒ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯃꯃꯝꯇꯪ ꯀꯧꯊꯣꯛꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝ ꯅꯧꯗꯨꯅ ꯃꯌꯨꯝ ꯇꯥꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯠꯂꯣꯏꯗꯕꯒꯤ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯎꯔꯨ ꯎꯔꯨꯡ ꯎꯪꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯑꯗꯨꯅ ꯁꯣꯜꯂꯒ ꯎꯔꯨ ꯎꯔꯨ ꯎꯪꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯈꯨꯠ ꯅꯥꯝꯃ ꯑꯃ ꯊꯤꯡꯖꯤꯜꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨ ꯄꯥꯏꯔꯒ ꯆꯐꯨ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯂꯧꯊꯣꯔꯛꯄꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯐꯗ꯭ꯔꯠ ꯂꯥꯎꯅ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯀꯛꯊꯠꯄꯒ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕ ꯑꯉꯥꯡ ꯑꯗꯨ ꯍꯦ ꯇꯣꯡꯕ ꯐꯈ꯭ꯔꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯊꯦꯝ ꯅꯧꯗꯨꯅ ꯃꯈꯣꯏ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯏꯄꯥꯛ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯕ ꯃꯪꯒꯤꯒꯤ ꯐꯠꯇ꯭ꯔꯕ ꯂꯧꯁꯤꯡꯅꯤ꯫ ꯑꯉꯥꯡ 8 ꯑꯗꯨꯅ ꯃꯥꯒꯤ ꯊꯧꯅꯥ ꯑꯣꯏꯈ꯭ꯔꯤ꯫ ꯊꯕꯥꯒꯤ ꯁꯤꯡꯉꯝꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯆꯥ ꯑꯗꯨꯗ ꯃꯃꯥ ꯍꯥꯠꯄ ꯃꯤ ꯑꯗꯨ ꯑꯃꯗꯤ ꯃꯥꯕꯨ ꯍꯥꯠꯄ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯣꯟꯅ ꯇꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯑꯣꯡ ꯌꯥꯎ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯅꯧꯕ ꯃꯄꯣꯛꯇ ꯄꯣꯛꯍꯟꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝ ꯅꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ꯫ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯥꯏꯕ ꯃꯪꯒꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯩ ꯇꯥꯕ꯭ꯔꯥ ꯅꯧꯋꯥ, ꯑꯩ ꯋꯥ ꯍꯥꯏꯈꯤ꯫ ꯅꯆꯦꯅ ꯅꯪꯕꯨ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯉꯩꯗ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯈꯤꯕ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯥꯏꯕꯪ ꯐꯥꯎꯔꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯅꯆꯦꯅ ꯀꯌꯥꯗ ꯂꯨꯅ ꯇꯧꯖꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯅꯆꯦꯕꯨꯗꯤ ꯁꯣꯛꯄ ꯌꯥꯗꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯑꯃꯒꯤ ꯅꯆꯦ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯔꯤꯕ ꯍꯥꯏꯕꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ꯫ ꯅꯪꯒꯤ ꯄꯥꯕꯅ ꯅꯃꯥꯇꯣꯟ ꯂꯧꯔꯛꯄꯗꯒꯤ
ꯅꯆꯦꯕꯨꯁꯨ ꯊꯤꯅ ꯊꯤꯅ ꯅꯃꯥꯗꯨꯅ ꯑꯣꯠꯂꯤ ꯃꯄꯥ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯉꯥꯏ ꯃꯆꯤꯟꯗ ꯏꯆꯦ ꯍꯥꯏꯅ ꯍꯥꯏꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯆꯤ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯤ ꯈ꯭ꯋꯥꯏ ꯐꯠꯇ꯭ꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯄꯥꯕꯅꯤ ꯅꯪꯒꯤ ꯄꯥꯕꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤꯅꯤ ꯅꯪꯅ ꯉꯁꯤ ꯑꯁꯨꯝꯅ ꯂꯦꯜꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯃꯥꯏꯃꯪꯒꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯍꯤꯛꯅ ꯀꯞꯄꯤ ꯃꯥꯏꯃꯪꯒꯤꯅ ꯁꯥꯟꯅꯔꯤꯕ ꯊꯧꯁꯤꯟ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅ ꯁꯥꯟꯅꯩ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯗ ꯁꯅꯔꯤꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯨꯝꯅ ꯍꯥꯠꯂꯨ ꯑꯗꯨꯒ ꯁꯅꯔꯤꯕꯤ ꯃꯊꯟꯇ ꯍꯤꯡꯍꯟꯗꯨꯅ ꯊꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯏꯟꯁꯤꯜꯂꯤ ꯂꯦꯝꯍꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯉꯥꯡ 6 ꯑꯗꯨꯗꯁꯨ ꯃꯥꯒꯤ ꯁꯤꯟꯊꯥ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯄꯤꯔꯝꯃꯤ ꯊꯝꯕꯧ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯍꯟꯕ ꯋꯥꯔꯣꯕꯤꯕꯨ ꯍꯥꯠꯇꯣꯛꯄ ꯊꯧꯗꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯅꯒꯗꯕꯒꯤ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯒꯗꯧꯔꯤ ꯑꯉꯥꯡ 8 ꯑꯗꯨꯕꯨ ꯍꯥꯟꯅ ꯂꯐꯣꯏ ꯆꯤ 8 ꯐꯩꯕꯣꯛ 8 ꯇꯧꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯃꯥꯏꯃꯪꯒꯤꯅ ꯃꯌꯥꯏꯗ ꯐꯤꯗꯥ ꯑꯃꯗ ꯐꯝꯂꯒ ꯂꯥꯏꯇꯤꯟꯒꯤ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯑꯉꯥꯡ 8 ꯑꯗꯨꯕꯨ ꯇꯥꯏꯕ ꯍꯧꯔꯛꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯁꯥꯏ ꯑꯌꯨꯛ ꯋꯥꯔꯣꯕꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯌꯦꯅꯈꯥꯗ ꯂꯣꯠꯁꯤꯟꯈꯤꯕ ꯑꯗꯨ ꯀꯩꯅꯣ ꯈꯪꯇꯣꯛꯂꯒꯤ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯅꯈꯥ ꯑꯗꯨ ꯐꯥꯎꯔꯒ ꯃꯥꯏꯃꯪꯒꯤ ꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯋꯥꯔꯣꯕꯤ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯃꯁꯥꯗ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯇꯤ ꯑꯗꯨꯃꯛꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯃꯪꯒꯤꯕꯨ ꯆꯤꯡꯅꯗꯨꯅ ꯃꯉꯣꯟꯗ ꯅꯝꯂꯩ ꯂꯩꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯑꯁꯤꯃꯁꯨ ꯈꯪꯉꯤ ꯃꯥꯏꯃꯪꯒꯤ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯀꯩꯗꯧꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯑꯃꯗꯤ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯁꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯖꯔꯤ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯛꯀꯗꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤ ꯇꯧꯔꯒ ꯀꯔꯝꯅ ꯈꯪꯗꯣꯛꯀꯅꯤ ꯆꯞ ꯆꯥꯅ ꯂꯦꯞꯄꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯂꯥꯛꯈꯤꯕꯅꯤ ꯋꯥꯔꯣꯕꯤꯁꯨ ꯃꯁꯥꯗ ꯂꯩꯔꯣꯟ ꯈꯔ ꯑꯃꯁꯨ ꯍꯩꯖꯕꯅ ꯑꯀꯤ ꯑꯈꯪ ꯈꯪꯗꯅ ꯂꯥꯛꯈꯤꯕꯅꯤ ꯃꯪꯒꯤꯅ ꯄꯣꯠꯁꯛ ꯈꯔ ꯐꯨꯝꯖꯤꯟꯈꯤꯕ ꯑꯗꯣꯝꯗ ꯀꯔꯤ ꯐꯨꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯊꯦꯡꯅꯔꯝꯗꯦ ꯋꯥꯔꯣꯕꯤꯅ ꯃꯥꯏꯃꯪꯒꯤ ꯀꯔꯥꯏꯗ ꯂꯩ ꯂꯥꯏꯁꯅꯩ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯃꯔꯝ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯣꯕ ꯁꯥꯏꯖꯤꯟꯒ ꯇꯥꯏꯅꯕ ꯂꯩꯕ ꯁꯔꯨꯛꯇ ꯌꯨꯝꯗꯤ ꯌꯥꯝꯅ ꯄꯤꯛꯇꯛꯅ ꯅꯦꯝꯅ ꯁꯥꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯎꯕ ꯉꯝꯃꯤ ꯑꯁꯤ ꯈꯪꯗꯨꯅ ꯋꯥꯔꯣꯕꯤꯅ ꯃꯄꯥꯜꯗ ꯈꯤꯜꯂꯤꯕ ꯈꯔꯨꯡ ꯑꯗꯨ ꯃꯍꯥꯛꯅ ꯐꯛꯂꯥꯡꯒꯤ ꯅꯥꯀꯟ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯇꯥꯅ ꯄꯨꯔꯛꯂꯒ ꯈꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯈꯔꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯂꯒ ꯁꯥꯏꯖꯤꯟꯒꯤ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯏꯉꯥꯟ ꯉꯥꯟꯅ ꯃꯥꯏꯃꯪꯒꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯎꯔꯝꯃꯤ ꯋꯥꯔꯣꯕꯤ ꯑꯗꯨ ꯎꯕꯗꯒꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯈꯔꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯏꯃꯪꯒꯤꯅ ꯃꯌꯥꯏꯗ ꯐꯝꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯐꯝꯂꯤꯕ ꯑꯗꯨ ꯋꯥꯔꯣꯕꯤ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠ ꯑꯗꯨꯁꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯇꯥꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯩꯇꯦꯛ ꯆꯤꯡꯊꯥꯔꯤꯕꯁꯤ ꯃꯥꯒꯤꯅ ꯀꯔꯤ ꯃꯔꯥꯜꯅꯣ ꯃꯪꯒꯤꯅ ꯃꯥꯒꯤ ꯃꯔꯥꯜ ꯍꯥꯏꯕꯕꯨ ꯁꯅꯔꯤꯕꯤꯒ ꯑꯩꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯔꯧ ꯊꯥꯡꯕ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ ꯉꯁꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯄꯦꯛ ꯂꯥꯎꯅ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯦꯗꯅ ꯅꯈꯣꯏ ꯑꯩꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯀꯅꯥꯕꯨꯁꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯍꯜꯂꯛꯀꯅꯨ ꯑꯉꯥꯡ ꯑꯗꯨꯅ ꯅꯪꯒꯤ ꯌꯦꯛꯅꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯌꯦꯛꯅꯕꯅꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯌꯦꯠꯄ ꯇꯤꯡꯈꯪ ꯇꯨꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯠꯀꯅꯤ ꯃꯥꯏꯃꯪꯒꯤꯅ ꯑꯗꯨꯅꯤꯗꯅ ꯍꯥꯏꯕ ꯏꯟꯕ ꯃꯔꯝ ꯃꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨ ꯅꯈꯣꯏꯗ ꯁꯤꯟꯅꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯁꯣꯏꯗꯅ ꯄꯣꯛꯍꯟꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯏꯃꯪꯒꯤꯅ ꯑꯉꯥꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯃꯤꯊꯤꯟꯁꯤ ꯑꯁꯤ ꯄꯨꯀꯣ ꯑꯗꯨꯒ ꯊꯝꯕꯧ ꯍꯣꯏꯒꯤ ꯌꯦꯅꯈꯥ ꯌꯨꯝꯒꯤ ꯂꯩꯅꯤꯡꯊꯧ ꯃꯄꯥ ꯆꯞ ꯆꯥꯅ ꯁꯥꯏꯖꯤꯟ ꯑꯃꯗ ꯊꯦꯠꯆꯤꯜꯂꯨ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯤ ꯃꯄꯥꯗ ꯂꯩꯕꯥꯛ ꯑꯃ ꯇꯧꯊꯣꯛꯂꯒ ꯐꯨꯝꯃꯨ ꯑꯗꯨꯅ ꯊꯦꯠꯆꯤꯜꯂꯕ ꯐꯨꯝꯂꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯁꯤꯊꯣꯡ ꯑꯗꯨ ꯁꯣꯏꯗꯅ ꯍꯥꯡꯂꯒꯅꯤ ꯃꯍꯥꯛꯁꯨ ꯅꯨꯄꯤꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯃꯤꯊꯤꯟꯁꯤ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯂꯥꯏꯔꯝꯂꯩꯅ ꯇꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯍꯥꯛꯄꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯂꯒꯗꯕꯅꯤ
ꯋꯥꯔꯨꯕꯤ ꯃꯥꯏꯃꯪꯒꯤꯅ ꯇꯧꯔꯤꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯤ꯫ ꯃꯍꯥꯛ ꯄꯟꯊꯥꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯈꯔꯨꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯤ꯫ ꯑꯉꯥꯡ 8 ꯑꯗꯨꯒ ꯅꯤꯡꯉꯥꯏꯗꯅ ꯃꯥꯏꯃꯪꯒꯤꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯂꯩꯊꯧ ꯇꯤꯟꯊꯧ ꯇꯧꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯃꯝꯕꯗ ꯋꯥꯔꯨꯕꯤꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯎꯈ꯭ꯔꯦ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯋꯥꯔꯨꯕꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯈꯪꯖ ꯍꯩꯖꯕꯤ ꯈꯔ ꯑꯗꯨꯃꯛ ꯂꯩꯖꯩ꯫ ꯀꯁꯥ ꯁꯣꯔꯦꯟꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯁꯥ ꯉꯥꯛꯊꯣꯛꯇꯕ ꯌꯥꯗꯦ ꯈꯟꯖꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯀꯩꯗꯧꯕꯒꯤ ꯋꯥꯖꯔꯨꯗꯣꯏꯅꯣ? ꯃꯍꯥꯛ ꯃꯁꯥꯗ ꯍꯤꯡꯁꯥꯕꯤ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯀꯤꯅꯤꯡꯉꯥꯏ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨ ꯂꯥꯛꯂꯕꯁꯨ ꯂꯥꯟꯊꯦꯡꯅꯔꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯃꯥꯏꯃꯪꯒꯤꯅ ꯊꯝꯕꯧ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯆꯨꯊꯦꯛ ꯑꯗꯨꯗ ꯊꯝꯕꯧ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯤꯈꯤꯅꯕ ꯍꯥꯏꯗꯨꯅ ꯃꯤꯊꯤꯟꯆꯩ ꯑꯁꯣꯟꯕ ꯑꯃ ꯁꯣꯏꯔꯦꯟ ꯑꯃꯗ ꯊꯥꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯐꯨꯝꯍꯜꯂꯨꯔꯤ꯫ ꯑꯗꯨꯝꯅ ꯐꯨꯝꯍꯟꯕꯗꯒꯤ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯃꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯥꯟꯅ ꯊꯧꯔꯝ ꯂꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯂꯝꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯊꯝꯕꯧꯒꯤ ꯃꯃꯪ ꯃꯍꯥꯗ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯏꯇꯠ ꯇꯠꯇꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯂꯧꯒꯗꯕꯒꯤ ꯂꯥꯛꯄꯗꯧꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯏꯇꯠ ꯇꯠꯇꯅ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯗꯨꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯒꯤꯗꯤ ꯑꯃꯔꯣꯝꯗ ꯋꯥꯔꯨꯕꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯁꯣꯔꯦꯟ ꯑꯃꯁꯨ ꯋꯥꯔꯨꯕꯤꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯆꯪꯕ ꯉꯝꯗꯕꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯤ꯫ ꯃꯉꯥꯅꯤ ꯂꯩꯔꯨꯜꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤ ꯑꯗꯨ ꯊꯝꯕꯧ ꯃꯁꯥꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯁꯣꯟꯗꯝ ꯅꯥꯟꯗꯝꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯀꯔꯤꯃꯇ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕꯗꯧꯅ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯑꯅꯤꯃꯛ ꯄꯨꯡꯀꯨꯠ ꯀꯨꯁꯟꯈ꯭ꯔꯦ ꯊꯥꯅꯨꯡ ꯌꯧꯅ꯫ ꯋꯥꯉꯝꯕꯁꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯊꯝꯕꯧꯒꯤ ꯅꯥꯛꯇ ꯏꯇꯠ ꯇꯠꯇꯅ ꯂꯩ꯫ ꯊꯝꯕꯧꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯁꯤ ꯁꯤꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯤ꯫ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯪꯍꯥꯗ ꯅꯆꯟꯅꯨꯄꯤꯗꯣ ꯌꯥꯝꯅ ꯎꯏꯌꯦ꯫ ꯉꯔꯥꯡꯁꯨ ꯃꯪꯗ ꯗꯣꯂꯥꯏ ꯑꯃ ꯇꯣꯡꯗꯨꯅ ꯑꯩ ꯏꯊꯟꯇ ꯃꯈꯥ ꯄꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯅꯆꯥ ꯑꯅꯤꯁꯦ ꯌꯦꯡꯁꯤꯟꯕꯤꯔꯛꯎꯀꯣ ꯏꯇꯥꯎ꯫ ꯑꯩꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯏꯇꯥꯎ." ꯋꯥꯉꯝꯕꯅ, "ꯀꯩꯅꯣꯅꯦ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨꯕꯣ? ꯑꯗꯨꯅ ꯆꯤꯝꯕꯥꯟꯗ ꯐꯠꯇꯕ ꯋꯥꯍꯩꯅ ꯃꯥꯡ ꯊꯥꯕ ꯇꯧꯍꯩꯗꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯕ ꯃꯥꯜꯂꯦ ꯏꯇꯥꯎꯁꯤ꯫ ꯏꯇꯥꯎ, ꯏꯇꯥꯎꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯥꯡꯒꯂꯋꯥꯏ ꯇꯥꯅ ꯆꯠꯂꯒ ꯏꯄꯨ ꯃꯥꯏꯆꯧ ꯕꯣꯔꯃꯅꯤ ꯑꯗꯣ ꯀꯧꯔꯒ ꯌꯦꯡꯍꯜꯂꯒꯦ꯫ ꯑꯩꯅ ꯈꯟꯕꯗꯤ ꯆꯨꯝꯅꯒꯤ ꯏꯁꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ꯫ ꯑꯗꯨ ꯄꯪꯊꯣꯛ ꯆꯥꯝꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯐꯠꯆꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯥꯡꯒꯂꯋꯥꯏ ꯆꯠꯂꯨꯒꯦ꯫ ꯏꯇꯥꯎ ꯅꯥꯕ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯏꯇꯥꯎꯒꯤꯗꯃꯛ ꯋꯥꯉꯝꯕ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ." ꯋꯥꯉꯝꯕꯅ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯗꯨꯗ ꯃꯄꯥꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯉꯝꯕꯒꯤꯗꯃꯛ ꯋꯥꯔꯕ ꯁꯤꯔꯕ ꯃꯇꯝꯗ ꯊꯝꯕꯧꯅ ꯍꯣꯠꯅꯕꯤꯈꯤ, ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯈꯤ꯫ ꯑꯗꯨꯒ ꯉꯁꯤ ꯊꯝꯕꯧꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯥꯉꯝꯕꯅ ꯃꯌꯣꯡ ꯌꯥꯔꯤ꯫ ꯋꯥꯉꯝꯕ ꯊꯥꯡꯒꯂꯋꯥꯏꯗ ꯌꯧꯔꯤ꯫ ꯑꯗꯨꯒ ꯏꯄꯨ ꯃꯥꯏꯆꯧ ꯕꯣꯔꯃꯅꯤ ꯎꯅꯔꯤ꯫ ꯏꯄꯨ ꯃꯥꯏꯆꯧ ꯕꯣꯔꯃꯅꯤꯗ ꯊꯝꯕꯧ ꯍꯣꯏꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯍꯧꯖꯤꯛ ꯊꯝꯕꯧꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯏꯄꯨ ꯃꯥꯏꯆꯧ ꯕꯣꯔꯃꯅꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩꯊꯧ ꯇꯤꯟꯊꯧ ꯇꯧꯔꯤ꯫ ꯍꯧꯖꯤꯛꯃꯛ ꯊꯝꯕꯧꯒꯤ ꯂꯥꯏ ꯈꯣꯏꯔꯝꯗꯕ ꯌꯥꯔꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯜ ꯊꯣꯡꯗ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯒ ꯁꯣꯟꯖꯕ ꯃꯥꯜꯂꯕꯁꯨ ꯅꯨꯡꯁꯦꯡꯕ ꯆꯍꯤ ꯀꯌꯥꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯦꯜꯂꯛꯄ ꯕꯣꯔꯃꯅꯤꯅꯤ꯫ ꯈꯣꯡꯅ ꯊꯥꯡꯒꯂꯋꯥꯏꯗꯒꯤ ꯃꯣꯏꯔꯥꯡ ꯇꯥꯅ ꯆꯠꯄꯗ ꯃꯁꯥ ꯑꯗꯨ ꯆꯣꯛꯊꯕ ꯐꯥꯎꯔꯝꯗꯦ꯫ ꯍꯦꯛ ꯌꯧꯕꯒ ꯊꯝꯕꯧꯅ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯋꯥꯉꯝꯕꯒ ꯕꯣꯔꯃꯅꯤꯒ ꯂꯥꯛꯑꯝꯃꯤ꯫ ꯏꯄꯨ ꯃꯥꯏꯆꯧ ꯕꯣꯔꯃꯅꯤꯅ ꯌꯦꯠ ꯊꯪꯕ ꯊꯝꯕꯧꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯞ ꯂꯥꯎꯅ ꯄꯥꯏ꯫
aduga mamit ani adu uisinduni yengi mihol mafam tadriba asi thonglon mapan hangduna lairiba adu urai aduga asi masu khangi imung asida fataba lai lei laimang thajil haiba asi ihan hana maki thawai asi kanbigi mathau tai aduga laimang adu kona khaiba aduga ibu maicho asi masu khangli ngasi thambo hagi imung manungna khudong tiba phiom asida lairiba asi shanaribigi damak leplobagi damakni adubu mahak machildi kangthok lamdi thambawdi nahiduna famda taduna lairi ibu maicho boromanina wangambada yengduna asumna hairi ibongo natawgi thawai misi napu aina kanba ngambra aduk yengjagi singu ibongo moirang thangjing paloi tambal laining thaumabu chetnaningu ko ibongo ai potlam cheram khara haigi ngamu taret lafu tharo ama mai changdaba chapu ama ising phi angauba masako pathungba fak ahanba ama hana potlam sing asi chilhallo adugani ngasigi numit asida mahaki thawai hingnaba laitin khoiramba haurasi nangi natawasi nga tai aduga mahaki nupi asina isingni ising kangkhrabada ngana kuina leiba ngamdi aduna isinga ngagagi phatkidraba pholasidagi napuna kanba ngambre yengjagi karigumba masigi thoram asi pangdrabadi nungsiraba natawgi punsi ase kanba ngamloiko asida sunati kanagum misak lighting gi maramda yamna khang haiba misak amanasu imung asida nattena nahaki imung dasu leimang lai fataba kaya ama thajilli aduna natawgi punchi ase hek kanba loibaga leimang amuk khaidoknaba thaurang tawsiko ibungo aduna yum asigi hana asi thong asi thinglagi ibu maiso bormani giwa aduta bada amuksuki aduga amuksu angakpa ama phaurammi makhoida kanana kari maramgi damak mangnaba silliba leimang thajiliba asi khaluraga mahak makok sarammi ipu maisongna haibigi matung inna potlam cheram sing adu langli potlam cheram sing adu langba loirabadadi mai changdriba chapu amada loktak laija pik thanna hapaga yosabi amagi bathakta fajana khinduna thamlaga thambong hipliba famung adugi kangkha makhada fajana chapu adu khinduna thamgri aduga aduna khinduna thamba hek loibaga machinda lairon kaya ama sonba horai thambau aduna chapu adu thambadagi naheramba adusu phagri madu loiraga thambau mayam changduna samlaga yumgi jatra aduda mapa chapchana kauna fak ahanba adu tharaga hifalli aduga masa kuppa thungba fi anguba amukupsili madum hek upsinbaga ipu maichongna jatrada lairiba salairen sidababu taiba horai lai taiba loiduna fi anguba adu lauthokli phak adudagi haugathalli aduga amuk laing thokshana mahi lairiba adomda amuk ngamu usin tawgadabagi thaurang hauri ipu maichongna laing thokshana mahi taiba horai nahalno malem leisem lakpada salairen sidabana mapari konjin tuktababu yenglaga asumna hairei ngasi ipari na semba malem masi haingai leitana peli aduna taibang mi saro taibang kumai hodoknaba asi haidun hairi matam aduda singu sidaba laining thau shnamahi na mapagi yathangbu induna taibang sem saba hokhido mahakna lemlai ngamu bu saduna mapagi mafamda mini haiduna katkhido madu ubada salairen sidabana ipari ibungo nang ngasi sariba asi taibang mi natti masidi laiji irol nungda chokda nungda duna leigadaba lemlai nga makhal amani masina taibang khuntokpa yaroi ipagi ibungo salairen sidabagi wa adu tabada lemlai ngamu adu yamna nungai jakhide aduga ngamu aduna thawai sokna salairen sidababu yenglaga asumna haijarai phari aina taibang oina khuntokpa yadrabanina mibu tamna saki ai koloi minglendi mitam ngamu haina koloi biro tunglam chatta hayengwai taibangna awa ana tarakadaba asi ana kudong thiba matang laklabada ngamu aibu ura asin tawrawa matamda taibang adugi awa ana adu tagadaba sing adu khudingmak aina loinamak puba ngamgi asitabu yabiyu haiduna lemlai ngamu aduna salairen sidabi mafamdagi nijakhirami madu nongi wabu laibana
हे सिंगु सीदबा नंगी पलेपना मोइरांग सगै नंगी नरेपचा मोइरांग नंगी नदु नपाचा हेमाम थंबौ महाकना अवा अना तागदबा तुरै इरै चलकदबा खुदिमक असि मितम ngamu mangonda sinarabani mangang luwang kuman kuru ahunggi yathangni asumna sonduna ngamu adu ura usin tawbaga laimang adu maktada ngamu adu phiring phiring kauramaga siri thambaugi fatraba langfam sing adu haujikti loina kokli ipu maicho bormani na ngamu sing adu pukri da thadakhri ipu maichona aduna laikin adu khoirambadagi sondam nandamduna lairamba thambau adu hudak adu maktada masa adu phagalai ipu maicho bormani na usin adu hek loibaga imung aduda kari fataba laike haiduna kupthana yengli manglak naduna siba nati laimang na hatpani yum asida soyen apumba lai haiba mahak khangli adugi sumathakta lain thuma pagi saijin amadi lain thuma pagi leibak aduda mithin chai ama phumli soirena hatpani asimadi palluraga nungairoi mathau mangam chu loitribani na pallaroi gi haina chapchan lepli aduga mithin chai adumadi mahakna lokthokthuna mai thadukli adugi sumathakta hore numitang thongalda chak sadum ahum maitan ga loina duna thadu u haiduna hairami aduga laimang khoiramba adudi yum senglaga khoiramasi asi haiduna ipu maichongna hairami ipu maichongna imung anigi yaifanaba pokta kaya ama seksina lainaba kaya ama sinarami ipu maichongna laitin changdanaba hangamuru khara musupirami soiren changle haibasidi nungai khiroi asi khanbadagi hairamdi ipu maichongna kalen het pangkhalakpaga papi gi anaba asi soiduna phagani khayom laklaga asi haidun hairami aduga ipu maichongna tatnaba numit amada wangam hoigisu laimang khoiramsi hairei numit tadringaida wangamba ipu maichobu amuk thanglawai tana thillori wari asigi kulumdu shuba saruk matang sida loisari wari asi pathok saba matamda soikhilan ki biyawrabasu mayam ngakpigani asigi iroinana mayamna channel asi subscribe tawdu yawbiragadi subscribe tawiyu video asibu like share amasung adongi mod ado comment da phongtok piramu